मियोई लिसिंग अमगा सुमना कुंथ्रागा मापल नौना कोविड पॉजिटिव ओइख्रे मियोई तरा मरीना लेखिद्रे ngasi पॉजिटिव ओइरबसिंग असि थारगा स्टेट असि अपुनबा कोविड पॉजिटिव कन्फर्म केस मसिंग लिसिंग मरिफुगा माथोई चमगा हुंफु यौख्रे अदुगा लेखिदबा मियोइना लिसिंग अमगा चहुम निफु सुख्रे पुंफम असिदा स्टेट असि मियोई लिसिंग तरेत सुमना यांखैगा तरुक टेस्ट तौखिबदा स्टेट असि अपुनबा कोविड टेस्ट तौखिबगी मसिंग लाख मापल लिसिंग मरिफुगा निथोई सुमना मौद्रागा मापल सुख्रे कक्सिंग डिस्ट्रिक्ट की नंगरांग नुंथिल पुंग अनि दगिना ngasi नुंथिल पुंग अनि फावदा डिस्ट्रिक्ट असि अपुनबा मियोई चामगा तरागा तरु कोविड पॉजिटिव ओइबा थेंगनाख्रे मकोई लेंगा की टेस्टिंग सेंटर दा चाम सुमना मापल जीवन हॉस्पिटल दा अहुम इमा हॉस्पिटल दा मरी पॉजिटिव ओइखिबनी अपुनबा मियोई चमगा कुंथ्रागा मापलना पुंफम असिदा टेस्ट तौखी मसिगी मनुंगदा मियोई चौवा सुमना अनीना लेंगा की टेस्ट तौफमदा तरागा मरीना जीवन हॉस्पिटल दा कुन्ना इमा हॉस्पिटल दा दुगा अहुमना सन हॉस्पिटल दा टेस्ट तौखिबनी मालेमसिदा हौजे कोविड पॉजिटिव केस मसिंग कोटी तरागा निपाल लाख मौद्रा हुमदोई लिसिंग कुनगा माथोई चामरी निफुगा निपाल सुख्रे मसिगी मनुंगदा मियोई लाख निफु लिसिंग हुमुद्रागा तरुक चमापल मरिफुगा मरी लेखिद्रे रिकवर तौखिबना कोटी तरागा तरेत लाख कुनगा निपाल लिसिंग मरिफुगा मरी चहुम मौद्रागा मंगा सुख्रे पेंडेमिक असिना ख्वाइदगी हेना सोखलबा लेबाकना पॉजिटिव केस कोटी अहुम लाख निफुगा निपाल लिसिंग निफुगा निपाल सुमना हुमफुगा निपाल थेंगनादुना यूएसए ना ओइरी इंडिया ना पॉजिटिव केस कोटी अहुम लाख मापल लिसिंग मरिफुगा तरेत चानिपाल मरिफु थेंगनादुना अनि सुबदा अदुगा केस मसिंग कोटी अमा लाख मौद्रागा निथोई लिसिंग मापल चातरेत कुनगा मापल थेंगनादुना ब्राजिल ना हुम सुबदा सोखलबा लेबाक ओइरी इंडिया की ओइनादी मियोई लाख हुमफुगा माथोई लिसिंग मरिफुगा माथोई चानी निफुगा तरेत पॉजिटिव ओइहंदुना महाराष्ट्र स्टेट ना अहानबदा केस कंगला गेट ममांगदा मफी थोंगदना चथखिबा प्रोटेस्ट अदुबु निंगसिंगदुना ngasi एंटी रिप्रेशन डे पालन तौनरी मपुंगैबा थौरमदी अपुनबा मणिपुर कनबलुप अंकिल न सिंदुना क्वाकैटलदा लेबा ह्यूमन राइट्स अलर्ट एचआरए गी कॉन्फ्रेंस हॉल दा पांगथोखरे थौरमसी एचआरए गी फेसबुक पेज तसु लाइव स्ट्रीम तौखि मसिगी थौरमगी मनुंग चन्ना इमा तरागा निथोय द स्पिरिट ऑफ डिफायंस हाइना मिंगथोनबा शॉर्ट वीडियो गी अहानबा एपिसोड ngasi फोंख्रे अहानबा एपिसोड असि इमा मोमोन गी मतंगदा उतली हाइरिबा शॉर्ट वीडियो असि था खुदिंगी मथंगी नुमित सिंगदा इमा तरागा निथोय गी पुंसी गी मतंगदा वीडियो पुथोक्तुना एपिसोड नाइना फोंगनी थोरमदु सिनखिबा ऑब्जर्वेशन कमिटी ना हौजिक कोविड ना नादुना लायंगलिबी इमा अनि इमा रमनी अमदी इमा मोमोन यामना थुना फगतनाबा याइफो मांगोल पिखि लोइनाना अतै थौना फरबी लमदम मसिगी इमा सिंगी हक्चांग फना लैनबसु ताइबंग मापुदा थौनिजखि थौरंगी मनुंग चन्ना खोंजंग अदुदा सरुक याखिबी लेखिद्रबी इमा अहुंगी मफमदसु हाइकत लेकत तमखि मसिगी एंटी रिप्रेशन डे गी थौरमसे जिरी इमा मैरापाइबी अपुनबलोब जिम्पाल कॉन्फ्रेंस हॉल जिरीबाम थौवाल इमा चरांगपाट अपुनबा नुपिलोप अनोल विष्णुपुर नोंगपुक लेंगाक कॉन्फ्रेंस हॉल वांखै निम्पाल ऑफिस कॉन्फ्रेंस हॉल ख्वाई ब्रह्मपुर उरिपोक ऑल मणिपुर सोशल रिफॉर्मेशन एंड डेवलपमेंट समाज लमफेल अमदी तम्मी चिंगी याम्बेम लेकाई उरिपोक तसु पांगथोखि पनबयाबदी इंग्लिशिंग अनि गमरी की जुलाई तरा अमदी तरा माथोई गी लोनबा हिंगदा 17 असम राइफल्स ना थांगजम मनोरमाबु फाखरगा असम राइफल्स हेडक्वार्टर्स दा महापु तमथिना ओट नैदुना अमदी नुपी ओइबिगी इकाई खुमनबा मांगहलगा हातोकलबा मतुंगदा मथंगी नुमिता ngaरियान चिंखोंगदा थवाई यावदना हक्चांग ओइना हुंदोकलंबबु यानिंगदबा फोंदोक्तुना इमा तरागनी थोइना फी थोंगदबगी खोंजंग अदु संगसिनखिबनी एंटी रिप्रेशन डे की थौरम खा नोंपोक अपुनबा नुपिलोप मोरेन सिंदुना मोरेगी इमा कोंदोंग लाइरेंबी हराउबुंगदा पांगथोखरे थौरम अदुदा खा नोंपोक अपुनबा नुपिलोप की प्रेसिडेंट थांगजम इबेमहल लेमा मीटे काउंसिल मोरेगी प्रेसिडेंट एम थोइबा ऑल मणिपुर स्टूडेंट यूनियन टेक्नोपल डिस्ट्रिक्ट कमिटी की प्रेसिडेंट निंगथौजम टोंब मैतेना मरुओइबा मियोइसिंग ओइखि हौकिबा चाही इंग्लिश अंगनी मरी की जुलाई की तांग तरागा मंगादा इमा तरा माथोइना कंगलादा फी थोंगदना संगसिनखिबा थौना लिंजन अदुबु नहोनना निंगसिंगखिबगा लोइनाना मतम अदुगी खोंजंग अदुदा सरुक यारंबा इमा अहुमना लेखिदबदा मैराकतुना मिनिट अमा तुमिना लेप्तुना इकाई खुमनबसु उतखे मसिगी थौरम अदुगा मरी लेनना मरुओइबा मियोइसिंगना फोंदोरखिबदा इमा सिंग असिना मणिपुर मियांगीदमक्ता मांगथाना थौना फना तोंगान तोंगानबा खोंजंग चंगसिंदुना अफस्वागी मरुमदा सिक्योरिटी फोर्स सिंगना मियोट मिनै मणिपुर मियामदा चथरंबा सिंग अदु इमा सिंग असिगी थौनाना खोंजंग कया चंगसिनखिबा अदुना ngasiदी मदुगी अकीबा लैत्रे हाइखि
Ngasi Rajya Sabha gi MP Ningthau Leisemba Sanajawbana Mayai Tangbal Loduna Chanam Hemchandrana Ithok Hadokpa Puya Lairik Angom Ningthau Meitei Ningthau Angom Khonghone Masilne Khoirane Angom Salai Khulda Yumchangba Kauba Lairik Ama Phongkre Lairik asi Phongbaga Mari Leinana Ithok Handokpa Chanam 100 Hemchandrana hai Lairik asi Angom Salaina Lengak Thauda Oina Purakpada Lebakan Bayauna Khul Semlakpa Khulda Leitana Angom Lon Salai Khulda Yumchangba Haina Lebak Khangna Panba Ngamnaba Haurakfam Khangnaba Lebak Lengak Lambagi Thaudang Lauramba Puya Lairik asibu Lebaki Tungi Mirolgi Damakte Iduna Thambiramba Puya Lairik ni Haiduna Aibana Phongdok Rakpaga Loinana Lairik asi Nongmaithem Jiran Meiteina Tengbang Lotuna Amadi Miyamgi Damakta Khara Khajik Kanaba Piba Ngamdagatara Khanduna Puthokchabani Haina Aibana Phongdorakli Chandil District ki waina Miron Binupi Singi Amadi Macha Komlang Pithaklibi Mama Singi Marakta Hanba waina COVID vaccine Kakibi Nupi Anida District Administration Chandil Amasung District Health Society Chandil na Manapi Donation Kakibi District Hospital Chandil da MO Oribi Liwa Changning Bilis tagi Dr. Jingpi Tarau Anida ngasi Deputy Commissioner Chandil Mayang Lambam Rajkumar Amadi Chief Medical Officer Chandil Dr. Sarthani Serbam Anina Selgi Mana Certificate of Appreciation Amadi Achamba Kudol PK Kudol Adu Dr. Jimpi Dana DC Chandelgi Office da Aduga TH Tibe Rostana New Kongjom da Leiba Mayum da Satuna Kosenaki Kudol Tambagi Thoramadu da Additional Deputy Commissioner Chandel Ketrimayum Siddharth SDO Chandel and Pritam SDO Chapikarong CH Somrendro SDO Kengjoy L. Herojit District Surveillance Officer Chandel Dr. Sakchung District Immunization Officer Chandel Dr. Lakshmi Ataikaya Susaryaki Deputy Commissioner Chandel Mayanglambam Rajkumarna Phongdorakpada Central Payagani Hairakpaga Thongnafana Chongthoroktuna Vaccine Kakibi Chandel District ki Pregnant Woman TH Jibe Rose Amadi Lactating Mother Dr. Jingpi Tarau Anida Makoi Anigi Thona Adubu Ikai Khumnaba Oina Selgi Mana Certificate of Appreciation Hana senior citizen, then 45 plus, then 18 plus, minor time to time, instruction gi matung ina COVID vaccination si kapa yari hai na instruction pirak pada koi sandil gi oina ngasi koi first lactating mother and first pregnant women the minor COVID vaccine kap ki basi official record ki matung ina thi do heraga koi gift hamper ama and they get this certificate of appreciation and plus case award ama as an encouragement. So my example amo ina thogla aga Ida kapthok pibasi COVID vaccine kapthok pibasi atai sing the su message ama pibang amna not just to the district but to the whole of the state sumaina hidak si kapthok pigadabani habisi akiba lei dabani pregnant women sing da dagi angang cheliba mama sing si kapthok kadabani habigi message to pina na ba khoi sumaina laksabani TH Tiber Rosna Phongdorakpada Mahak Masamag Angang Unabagi Tha Surabani Adubu Akiba Yaudana Haukibatang Tarukta COVID vaccine Kaple vaccine Kaplaba Matungda Isada Karisu Nungaitaba Amata Taude Aduna Lamdam Masida Ladiba Miron Binupi Kuting Magna Akiba Yaudana COVID vaccine as a Kaptok Piro Haiki District Health Society Kakching Sinduna World Population Day 2021 gi Palan Thoram Ngasi Lois Office Kakching da Pangthokre Thoromatu the District Health Society Kakchingi Chairman Su Eriba Dr. DC D Gangmai IAS na Atoiba Mitonglen DHS Kakchingi Mission Director CMO Kakching Dr. TH Rajan na Thoromapu Amadi DFWO DSO Kakching Dr. M Keso Singh Amadi Medical Officer in Charge CIC Kakching Dr. Hay Surjit Kumar Singh na Akhanaba Mitonglen Singh Oiki Haujiko Eriba Tamthiraba Laina Laichat COVID-19 ki second wave ase laksin naba honabada mass testing amadi mass vaccination ki thoram leptana hianglamda pangthokli hairi hianglamda leiba club taraga mathoi gi apunba lob sedo hianglam task force hianglam jila parisad amadi gram panchayat hianglam na punna sinduna kakching testing team amadi kakching district vaccination tinga pullaga pangthokhibani ngasigi mioi chamaga humfuga nipal test tawbada mioi kunga taruk positive oiramki aduga mioi chamaga yankhai taruk vaccine Pangthokigani Hairi Moregi Tongan ba community Luchingba Singna Semkiba More COVID-19 task force na Moregi Kaitel area da hangliba dukan hotel amadi street vendor sing famliba mioi singna COVID ki vaccine kapthokibagi certificate pairaga
पोट चै योलिब्रा हाइबा चेक तौबगी थबक लेप्तना ngasisu ड्राइव चथरी नाकल अमरोमदा सॉफ्टकिंगनसु अथुबा मतमदा कोविड की वैक्सीन कापथोकपिनाबा डीसी टेक्नोपल नावरेम प्रवीणना ngarang thokpa apilgi cherolamada hairi 31 AC Thawalgi MLAO Ivobi Amadi District Administration Thawalgi Midyeng Makhada NYC Club Amadi COVID Task Force Thawal Bazar Makha Anina Sinduna COVID-19 dagi ngakthoknanaba mass vaccination gi program Thawal Nongangkhong Lai Haraufamda Pangthokre vaccination gi thoromaduda punna mioi chamaga kunthraga nipal vaccination tamdagi khara hena awaba mayoknariba imung lising tarada amukona chinjaki polam sing mateng pangbagi pandam thamliba adu yongna bangasisu amukona Imphal East United Club Organization ga kusamnaraga lubasigi meeting makhada club kunthraga humdoigi apunba organization ama oiriba United Singtam Association ga pullaga Imphal East amadi Kangpokpi district ki tungan ba khul kayada ahumlak suba tangka ki oina imung cham somna marida chinjaki polam sing yenthokre hauji fawbada punna mateng pikhiba imung lising taruk chamaga taraga nipal sure Petrol amadan Mahanandagi Midyeng Makhada Ya School Block Congress Committee Uripok Block Congress Committee ga punna kusamnaduna Uripok Sorbon Chingel Machilda leiba MS Jazz Petrol Pump mamangda kholausing lauduna protest tawkre khongjang adu da sargyakhiba City Youth Congress Committee gi President Tonton Iromchana Fongdorakibada Hojik Corona gi waraba matamasida chana thaknaba leisilaktaba sel leisilaktaba matamasida petrol amadi diesel gi mamal hengalakpa asina atai polam sing kayasu noma gi tangkhalakli masida maruoina lau singubada yamna chaithing piri masida center amadi state na paliba BJP gi government na wa machet amata ngangde una usinadriba khangna khangsinadriba Laitana atatai taubanate lebak miyamna taurakpa kholau asi achumba kholauni athuba matamda petrol amati diesel gi mamal athuba matamda hanthagada bani haina sumahna makhatana fongdokhi ngasi Imphal West ki SP Dr S Ibomchagi Midyeng Makhada leptana chatharakpa nisa thingbagi changsilakpa khongjangi manung chana Imphal West ki commando gi kangbu amana ngasi ayuk pung 13 makhairom tabada Sekmai Bazar dagi Indian Made Foreign Liquor Bottle chamari ga tara amadi DIC bottle yankhai ga mapal phagat kre Imphal West ki commando gi kangbu asina Sekmai Bazar da leba dukan ama target tawduna red chathabada yamlaba tongan ba makhalgi Indian Made Foreign Liquor amadi DIC liquor sing ase soram thoi chahi kunthraga taruki Sekmai Bazar da phamba dukan dagi phagat kibane phagatlaba polam singa loinana phagatlaba miyoi asi makhataba ain gi oiba thabak lokhanaba Imphal da leiba Excise Department da sinakre hairi Singa Makha Lekai Welfare Club Yaripok Singana Sinduna Numit Marini Sathagadaba Mega Social Service Camp Masidagi Haudokre Camp Badu da Saru Yakiba Singa Makha Lekai Welfare Club ki President MD Jalaluddin Sana Fongdorakpada Aikoina Lunana Lairiba Makai Corona na Atai Anaba Kaya dagi su ngakthokpa ngamgani aduga aikoigi akoibagi fibam su nana thamba haibasi aikoigi wakhal amadi pukning hakchang su sengna thamba ngamgani miyamna aikoigi akoibagi fibam lu nana thambagi hainabi thamduna wakhal pukning sengna leibaga loinana leina laisasingdagi labna leisi haiba wakhalonda social service campus pangthokpani mega social service campus gi aroiba numita singa kulgi tongan ba mafam singda su u chara kaya su thajinna ba sem saba loire miyamna su saruk yabiyo haiki ngasi ma mangtharakliba akoibagi fibam environment asidagi kharada oiraba su kanba ngamnaba ai ngasagi khal kaitharakliba sibo kankhannabagi pandamda ngasi Hairok Part 1 Gram Panchayat na Sinduna Panchayat asina konba mafam sing Ward number 1 dagi na Nepal fawbagi manungda laiba lambigi nakyet animak amadi Hairok Part 1 umang laikol laifamgi akoibadasu wangjing tentha CD Block Thobal District ki Project Officer S Nabachandra u chara sing thaduna haudokre u chara sing adu thaba hauraduna Gram Panchayat asigi Pradhan L Khamba Singh na hai ngasi NREGS ki makhada thariba uhai wahi ngakawaiba Thariba u chara singasi praja miyamna masa masagi yungi mapada thariba panbi singasi nga Kakching district ki manung chanba wabgai lamkhai bazar fauduna chaliba Indo Burma Sugunu road ki lamkhai bazar na konba area gi lambi da leiriba pothole sing ngasisu lamkhai lairembi club wabgai lamkhai bazar gi member singna mention kre ngarang dagi chatharakiba lambi gi kongkut sing menbagi ngasi gi thoramda hianglam police station gi staff sing amati Kakching police station gi traffic police ki maike dagi su mateng panglakhi
mateng panglakpa asigidamakta club ki maikaidagi tawbimal khangba ulakli. International Cooperation and Convention Center Rudrax ngasi Prime Minister Narendra Modi na Baranas da hangdokre. Center si Japan gi matenga loinana sabani matungda PM Modi na Banaras Hindu University BHU gi Maternal and Child Health Wing yengsin ki COVID thengnana na ba sem saribadu gi matangda sumhana official singa unaduna wari sanaki. Magna Center adugi matangda haikibada madu India amasung Japan gi marakta leinariba mari adu achetpa amasung akanba amani haibagi khudamni. Convention Center adu sabada Japan na mateng pangkiba adugi damakta PM Modi na Japan bu thagatpa phungdokki. Center adu sanabagi thabak haurakpa matam aduda Suga Yoshihide na Japan gi Chief Cabinet Secretary oiki matungda mahak Japan gi Prime Minister oiki project adu masamangna yengsin ki haiki PM Modi na makata na haiki bada Banaras ta sariba Convention Center Rudrax amadi Ahmedabad ta sariba Jain Garden na lebak anigi chetlaba marigi fajaraba khudam singni haiki Gujarat ki Medical College singda attest tauba civil hospital ahumda thabak tauba intern Dr. Chamari ga yankai na ngasidagi matam kaktaba strike tawkre Gujarat government na makoida pigani haiba COVID allowance pibidabadagi strike adu chathabani hairi MBBS course loiraga medical students sing adu makoigi masagi practice chathradingai da hospital singda intern doctor sing oina thabak tahon kibani hairi Strike junction liba singna phongdor kibada makoi gi thagi lupa lising manga COVID allowance pigani haikibani maram asina Gujarat ki Deputy Chief Minister Nitin Patel na haikibada issue adu yamna thuna solve tawragani karigumbada allowance phangdrabasu doctor ama oina internship ki thabakti soidana pangthok patabani haiki aroibada maroibu pa umona pijari Haukiba pung kunmari da Manipur da COVID-19 nauna positive oiba mioi lising amaga sumna kuntraga mapal thengna kre mioi taraga marina laicharasina laikigre Anti-Repression Day thoram pangthokna kre Chandel district ki oina miron binupi amadi macha khomlang pithaklibi mama singi marakta hanba oina COVID vaccine kakhiba mama anida manapiduna pungning thawutkre Loinana Prime Minister Narendra Modi na ngasi Varanasi da International Cooperation and Convention Center Rudrax hangdokre. Masigi damakta ni email PAODAM loisinjari miyambu mo hanna khurumjari.